Soik Chakrabarti Samuel Mirandabu NCB custody da Lairagani. Film actor Shushant Singh Rajput na sikibagi thokdokka mari lengnana Narcotics Control Bureau na drug sizinabagi chingnaba lairaba Shushant Singh Rajput ki batangda asengba khangdoknaba mahaki actor girlfriend Riya Chakrabarti ki mabung producer oina lairiba Soik Chakrabarti amadi Rajput ki house ki manager oina lairiba Samuel Mirandabu September 9 fawban NCB ki custody da thamduna Shushant Singh Rajput ki misi ki asengba khangdoknaba honaragani. India की डिफेंस मिनिस्टर का चाइनीज काउंटरपार्ट मिस्टर वाई फिहेगा मॉस्को दा उनखरे. इंडिया की डिफेंस मिनिस्टर राजनाथ सिंह का चाइनीज काउंटरपार्ट मिस्टर वाई फिहेगा इराई निमित की निमिदांग पुंग 7:38 रोम ताबा मतमदा मॉस्को दा हौजिक ओरिबा इंडिया चीना की मतंग दा वारी सानखरे हाइना डिफेंस सोर्स अमना हाइरी. नुमिन हुमनी की रूसिया खोंगचता मिस्टर राजनाथ डिफेंस मिनिस्टर सिंह की मिफम यावबा चतपदा चाइनीज काउंटरपार्ट मिस्टर वाई फिहेगा थिंगनाखिबनी. Eastern Ladakh lom thangba sarukta line of actual control songna Chinese military troops singna sangsilakpabu leipaki ingsikpa thugaiba amadi international rules singbui kai khumnaba watpagi mongne haina phongdokkhre.